Uchi Kallak Mayum Mei Thaba Haibadu Tare Haibadu Khangsi Pawasi Kangleipaki Mairagi editorial kalam dagi laukhatchabane Hauzik Manipur da thogliba rajniti gi charangnaba asi matau karamna thoglagliba no haibadu BJP gi MLA singna munna khanglamgani haina khalle mapangal kallaba BJP laingak haibadu oinamkhe adubu BJP gi MLA singi manungda phammunaraktuna asigumba rajniti gi irang asi thoglakani haibasi Manipur miyamna thajakhidavane adubu ngasidi aikhoigi ipa ipusingi pawrowda Uchi Kallak Mayum Mei Thaba Haibaduga manana BJP MLA singna Manipur laingak thugaijaba haibadu Tare Haibayai Chief Minister resign tawkhraba matungda anoba lusingba ama BJP gi MLA singi maraktagi khanba ngamdaba haibasi yamna lanbane laibak sigi hauzik oiriba tangdu leitadraba phibam asidadi phammunabagi thabak asi thadoktuna miyamgi mihut oiriba MLA sing amatoina punsinduna Maraibak Manipur kannaba laukpham thokpa thaudang adu sapchana lawba ngamgadabane asuki matik leitadraba Manipur ama oiduna leiriba sida karigumba president rule lakpa tarabadi kari oigani haibadu aikhoigi MLA singna khangpham thokpane masi thoktanaba BJP gi MLA singna makhoi maselgi marakta yengthinaba amade phammunabagi lujadraba thawong asi thadoktuna amatoina punsinduna luchingba makhanba ngamgadabane BJP gi North East ki in charge ki thawpuriba Sambit Patrana Manipur da laktuna thogliba rajniti gi sarangnaba si loisinaba haiduna numit kayane BJP gi MLA sing amade BJP da sawaliba tongan-tonganba political party kaya gi MLA singa unaduna wari sabada hauzik phawba no balusingba makhanba ngamdaba haibasi Manipur da PR laknaba sinbane tasengna hairabada masagi makhongda masana singjangna yansinjabaga chamanai haiba yai anoba lusingba makhanba haibasi aikhoigi MLA singi marakta kathokpana mang thaduna thabak tawba ngambagi thawna adu utuna anoba lusingba makhanba ngampham thoe madunatana BJP gi MLA singi maraktasu Chief Minister oiningba kaya chongthorokpa tongan-tongana kem tawnaduna misang khombagi thabak sathaba si khak tawroidabane miyamgi mihut oiriba MLA singna tawgadaba thabak asi Manipur da thogliba lan asi loisinduna tangdu leitaba Manipur ama ohenba sina oibigadabane masi mai pangnabagidamagta MLA ama toina punsinduna anoba lusingba makhanba ngambagi thawna adu leigadabane aduga maruoina anoba lusingba makhanba sida mai pangnabagi lambi adu BJP gi MLA singna lawgadabane hauzik oiriba phibam asidi sakti munavada laibak mang taklabasu karisu kaide haibadu BJP gi MLA singna tawthorogliba thabak asina mayek singna utli haiba yai tasengna hairabada Bharat laingakna Manipur da yengliba midyeng asi karamba midyengno Manipur thugaina bo honaribra Manipur bu chakhutpagi kairakta pukhana bo honaribra haibadu miyamgi mihut oiriba singna mayek singna khangpham thoe Manipur da thogliba thakun mathoi helaba kuki terrorist singna Manipur thugaina bo honariba sigi mathakta Kuki MLA tarana mateng pangsinduna Manipur dagi separate administration tana bo honaragliba sida Bharat laingakna Manipur kaiba yaroi Manipur kangadabani haibagi laupham thokpa thaudang adu laurabara haibadusu BJP gi MLA singna khangpham thokpane maduna hauzik oiriba Manipur gi phibam asida aikhoigi laingak loising ama toina punsinduna anoba lusingba ma yenaba leitana khanduna Manipur da PR laktana ba made Manipur kanaba honagadabane madunatana Uchi Kallak masagi Mayum Mei Thaba gi thogdok adude tahangumse